Nifumari Rak Suba State Level Manipur Master Athletic Meet 2025 Houdok-Khre Manipur Masters Athletic Association MMA na senduna Imphal gi Khumal Lampak Main Stadium da pangthokkiba thoromaduda MMA gi patron member oina loinana RIMS ki media advisors su oidiba Nauroibam Philip Association asigi patron member loinana Herozit Jewelry gi proprietor L Herozit amadi Association asigi president Langpok Lakpam Iyaima Chongna athoiba mitunglen sing oina saruk yaki ngasi ahoba numit ki ngasi ahoba numit ki 500 meter walk race ki nupa amadi nupi gi athoi ahen tana ki bada S thoiba Y Rosen Sayed Rasimuddin MD Avas Khan L Haimo amadi MD Azmir Sahana mathang sina chahi marfu humdra manga humdra humpu manga humpu amadi nipu manga mathaki kanglupta gold medal lauki loinana nupi gi 500 meter walk race ki danat T Evem Hal Salam Aruna amadi Y Sobitana mathang sina gold medal fangki shot put event ki oina Nupa gidana MD Amamuddin H Ibo Pisak S Noren A Surchandra O Nimai MD Firoz Khan L Amarjit M Prem MD Hafizuddin K Ais Bisnu Pradip Amadi Ketrimayum Prem Chana mathang sina tahi marfu manga marfu humdra manga humdra humfu manga yangkai manga yangkai nifu manga nifu kuntra manga amadi tahi kuntra mathaki kanglupta gold medal sing fangba ngamki shot put event ki nupi kanglup kidana TH Dasu L Moirang Leima and Ivetoy L Bormani T Lena RK Bila O Sanatombi Y Joystree Amadi P Hantoina Mathang Sina Tahi Maudra Humdra Manga Humdra Humfu Manga Humpu Yangkai Manga Yangkai Nipu Manga Amadi Sahi Nipu Gida Gold Medal Sing Fang Bangamki Numinini Chupma Sathagadaba Championship Asida Tongan Ba Tahi Kangluki Nupa Chamaga Manga Amadi Nupi Maudra Manga na Pune Athlete Chani Romna Sarukya Duna Atoy Ehen Tanari Ngasigi Ahoba Numita Tongan Ba Event Oina Nupa Amadi Nupigi 500 meter walk race 800 meter race, 400 meter race, 100 meter race, short put long jump amadi javelin throw gi competition pangthoki